Arranging committee na kailangan election biro. ꯑꯩꯒꯤ ꯁꯤ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯤꯁꯇ ꯍꯥꯏꯗꯤ ꯍꯣꯔꯦꯟꯒꯤ ꯁꯦꯠꯑꯞ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ. ꯇꯤꯜꯍꯧ ꯁꯣꯏꯔꯒ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯀꯞꯄꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯡꯁꯤꯅꯔꯨꯅꯣꯅ. ꯊꯥꯡꯃꯩꯕꯟ ꯌꯧꯁꯜꯂꯛꯑꯦ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯊꯝꯂꯛꯇꯅꯤꯀꯣ ꯐꯪꯗꯦꯅ ꯍꯨꯏꯁꯦ ꯍꯨꯏꯁꯦ ꯕꯥꯇꯣꯟ ꯇꯧ ꯂꯥꯛꯄꯅꯤ ꯒꯥꯔꯤꯗ ꯇꯣꯛꯈꯠꯂꯛꯑꯦ. ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯄꯤꯁꯨꯝ ꯊꯣꯡꯗ. ꯑꯩꯁꯤ ꯂꯥꯛꯑꯣ. ꯒꯥꯔꯤꯗ ꯄꯨꯔꯥ ꯇꯣꯡꯈꯠꯂꯛꯑꯦꯕ ꯃꯥꯗꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯃꯁꯛ ꯐꯖꯩ. ꯂꯦꯛꯇ ꯐꯥꯎꯖꯜꯂꯒ ꯎꯔꯤꯄꯣꯛ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯂꯝꯐꯦꯜ ꯐꯥꯎꯔꯒ ꯊꯥꯡꯒ ꯄꯥꯠꯇꯅꯤ. ꯌꯨꯝ ꯑꯣꯟꯅꯔꯝꯕꯒꯤ ꯀꯟꯅ ꯊꯤꯔꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ. ꯃꯊꯪꯕꯨꯗꯤ ꯁꯌꯥꯡꯂꯣꯝꯗ ꯂꯥꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯁꯤꯒ ꯉꯔꯥꯡꯗꯒꯤ ꯃꯊꯪ ꯇꯧꯊꯔꯛꯄ ꯕꯥꯇꯣꯟ. ꯁꯤꯅ ꯕꯥꯇꯣꯟ ꯇꯧꯕ ꯂꯣꯏꯔꯛꯄꯒꯤ ꯃꯁꯥꯒꯤ ꯐꯪꯗꯣꯔꯦ. ꯑꯩꯈꯣꯏꯒꯤ ꯄꯤꯁꯨꯝ ꯆꯤꯡꯅꯥ ꯂꯩꯔꯛꯁꯤꯗ ꯃꯤꯅꯤꯠ 2-3 ꯃꯨꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ. ꯀꯦꯛ ꯍꯣꯔꯦꯟꯒꯤ ꯀꯛꯅꯕ ꯀꯦꯛ ꯂꯩꯔꯦ. ꯄꯣꯁ ꯌꯥꯝ ꯇꯥꯔꯦ ꯗꯤꯖꯥꯏꯟꯒꯗꯤ. ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯑꯒꯦ ꯚꯤꯗꯤꯑꯣ ꯁꯦꯠꯊꯈ꯭ꯔꯗꯤ ꯑꯗꯨꯝ. ꯍꯣꯔꯦꯟ ꯀꯦꯛ ꯀꯛꯅꯕꯒꯤ ꯁꯦꯝꯃꯤ. ꯁꯤꯗ ꯕꯣꯜ ꯂꯣꯏ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ LED ꯅꯝ. Bright to be. ꯐꯖꯔꯦ. ꯊꯝꯃꯝꯃꯦ. ꯂꯥꯏꯠ ꯊꯨꯅꯜꯂꯗꯤ ꯐꯖꯔꯅꯤ. ꯍꯣꯔꯦꯟꯒꯤ ꯁꯦꯠꯑꯞꯁꯦ ꯃꯌꯥꯝ ꯂꯣꯏꯔꯦ. ꯁꯤꯗ ꯁꯦꯝꯃꯦ ꯑꯗꯨꯒ ꯇꯦꯕꯜ ꯑꯃ ꯊꯥꯔꯛꯑꯅꯤ. ꯑꯗꯒꯤ ꯁꯣꯝꯗꯒꯤꯁꯨ ꯑꯩꯅ ꯂꯥꯏꯠ ꯑꯃ ꯊꯥꯖꯤꯜꯂꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯅꯝꯕꯗ ꯐꯖꯅꯕ. ꯑꯗꯨꯒ ꯀꯦꯛ ꯀꯛꯄ ꯈꯣꯠꯄꯒꯤ ꯊꯧꯔꯝ ꯃꯊꯪ ꯇꯧꯖꯔꯛꯑꯒꯦ. ꯁꯤꯗ ꯑꯥꯔꯀꯤꯇꯦꯛꯆꯔ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯦ. ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯃꯣꯆꯥ ꯃꯥꯅ ꯁꯦꯝꯗꯕꯅꯤ. ꯚ꯭ꯌꯨ ꯀꯩꯅꯣꯅꯤ ꯅꯣꯏꯕꯥꯅꯤ ꯁꯨꯝ ꯁꯦꯝꯃꯣ. ꯑꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯨꯝ ꯅꯝꯕꯤꯒꯦ. ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ. ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯅꯝꯕꯤꯒꯦ ꯑꯩ. ꯕꯖꯥꯔ ꯂꯩ ꯃꯨꯇꯤꯌꯥ ꯃꯥꯡꯉꯦ. ꯐꯖꯅ ꯁꯦꯝꯃꯣ. ꯑꯩꯈꯣꯏꯁꯨ ꯀꯩꯅꯥ ꯑꯣꯏꯅ ꯂꯩꯇ꯭ꯔꯥ. ꯑꯩ ꯕ꯭ꯔꯥꯏꯠ ꯁꯨꯕꯤ ꯂꯣꯏꯔꯦ. ꯕꯤꯔꯣꯁꯀ ꯃꯕꯥꯅꯤꯒ ꯑꯩꯒ ꯖꯨꯒꯥꯂꯤ ꯁꯥꯏ. ꯊꯕꯛ ꯁꯨꯕꯒꯤ ꯇꯤꯚꯤ ꯂꯥꯏꯠꯀꯗꯣ ꯌꯥꯝ ꯊꯦꯠꯆꯅꯤꯡꯕꯅꯤ. ꯅꯨꯡꯅꯤꯡꯗ꯭ꯔꯣ ꯑꯩꯒꯨꯝꯗ ꯂꯣꯏ ꯇꯧ ꯍꯥꯏꯔꯨꯕꯩꯅꯦꯕ. ꯆꯞ ꯆꯥꯅ ꯇꯧꯔꯛꯄ ꯃꯥꯅꯤ. ꯗꯦꯕ꯭ꯔꯥꯁ ꯅꯪ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ. ꯑꯩꯅ ꯉꯥꯏ ꯂꯩꯔꯕ.
ꯃꯤꯅ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯉꯥꯏ ꯂꯩꯕ ꯂꯥꯁ ꯑꯋꯥꯔꯗ ꯍꯥꯏꯔꯛꯑꯕ ꯌꯥꯔꯣꯏ ꯃꯥ ꯁꯛꯏꯁꯤꯗꯤ ꯃꯥꯅ ꯏꯁꯩ ꯂꯧ ꯁꯣꯏꯔꯒ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯀꯞꯄꯤ ꯌꯥꯒꯗ꯭ꯔꯣ? ꯍꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯡꯁꯤꯅꯔꯨꯅꯣꯅ ꯑꯩ ꯍꯥꯏꯗ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯅꯨꯄꯤꯁꯤ ꯀꯥꯔꯦ ꯌꯦꯡꯉꯨꯁꯤ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯅꯨꯡꯁꯤꯅꯔꯨꯅꯣꯅ ꯅꯨꯡꯁꯤꯅꯒꯣꯗꯅ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯑꯉꯥꯡꯒꯤ ꯃꯥꯜꯂꯦ ꯁꯣꯝꯗꯅ ꯅꯍꯥꯁꯤꯡꯒꯤ ꯊꯣꯡꯕ ꯍꯧꯒꯗꯧꯔꯦ ꯍꯧꯖꯤꯛ ꯅꯦꯕꯤꯟ ꯏꯟꯖꯥꯡꯁꯤꯡꯁꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯦ ꯉꯥꯏꯍꯥꯛꯄꯨꯗꯤ ꯋꯥꯠꯂꯤ ꯑꯂꯨ ꯀꯩꯀꯥ ꯍꯥꯞꯇꯣꯏꯕ ꯃꯍꯤꯒ ꯀꯪꯉꯒ ꯉꯧꯔꯤꯅꯦꯕ ꯃꯍꯤꯁꯦ ꯑꯗꯨꯒ ꯁꯣꯝꯒꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯀꯦꯛ ꯀꯛꯄ ꯈꯣꯠꯄ ꯕ꯭ꯔꯥꯏꯠ ꯇꯨꯕꯤꯒꯤ ꯑꯗꯨꯗ ꯅꯝꯖꯔꯛꯑꯒꯦ ꯌꯦꯟꯖꯥꯡꯒꯤ ꯑꯥꯏꯇꯦꯝ ꯂꯣꯏꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯒꯗꯧꯔꯦ ꯕꯦꯆꯂꯔ ꯄꯥꯔꯇꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯎꯠꯂꯛꯑꯒꯦ ꯁꯤꯗ ꯄꯥꯔꯇꯤ ꯁꯨꯗ꯭ꯔꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯒꯤ ꯀꯩꯅꯥꯁꯨ ꯋꯥꯠꯂꯤ ꯑꯩꯈꯣꯏꯅ ꯃꯥꯏꯛꯇ ꯇꯧꯔ ꯀꯧꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯀꯩꯅꯥ ꯗꯤꯃꯣꯆꯥ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯀꯦ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯊꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯅꯪꯁꯨ ꯇꯞ ꯇꯞꯅ ꯊꯣꯛꯄꯤꯔꯛꯑꯣ ꯇꯦꯕꯜꯁꯨ ꯄꯥꯏꯕꯤꯔꯛꯑꯣ ꯗꯤꯃꯣꯆꯥ ꯀꯥꯔꯄꯦꯠꯇꯣ ꯌꯦꯡꯉꯣꯕ ꯕꯕꯥ ꯕꯕꯥꯁꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯅꯨꯡ ꯊꯥꯔꯛꯀꯅꯤ ꯀꯃꯤꯇꯤꯒꯤ ꯃꯤ ꯁꯨꯔꯦ ꯄꯨꯂꯞ ꯕ꯭ꯔꯥꯏꯠ ꯃꯤꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯉꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯂꯥꯎꯗꯧꯒꯤ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯃꯊꯪ 2026ꯀꯤ ꯕ꯭ꯔꯥꯏꯠ ꯇꯨꯕꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯀꯩꯅꯥ ꯉꯥꯏꯔ ꯂꯩꯔꯦ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯂꯨꯍꯣꯡꯒꯗꯧꯔꯕ ꯕꯣꯔ ꯑꯣꯏꯒꯗꯧꯔꯕ ꯅꯨꯄꯥ ꯑꯃꯅ ꯁꯦꯁ ꯑꯁꯤ ꯀꯣꯛꯍꯟꯈ꯭ꯔꯦ ꯃꯊꯪ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯆꯥꯗ ꯊꯛꯇꯗꯅ ꯃꯌꯥꯝ ꯀꯪꯍꯜꯂ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯤ
ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟ Mamang kan belum dong nih. Mama. 벨룬네. Love you. 제 비디오네. Tôi program hầu đã ngay program hầu đã ngay lôi đi thôi hầu đã ngay lôi đi rồi gì mày ăn qua đi ai tiền không mà thôi photo session hồi hầu là cái photo session lâu chỉ photo này group photo mà kapani rồi single among kapani group photo gi Akhoi break committee na silli lang ime amse sona peli habitam do pilong wahi mga trada Ngasi maya. Ngasi maya am lai da ko sumai chindi bese yam ngai jare yam rawi aduga amuk su muk haidi emotional oi haidi mayam je thado sakhini haibagi ko adu dar su ningol oina po ubani na nong mantra ka nong mai chakhi dau lai rabane ba ado poi masai oina luhongja roi kai khan madu di khamre ko ado aigi si hairage duga aigi wish da haidi aigi family member khudi bakse ana yaudaba duga sumaina harau na nungaina chi chupa dai ni ba na izage Masigi bright to be program masi matang sai da lusin jare abang chong mo dia tek na abang chong holo sei jawai saw su ya dam na sai matang sai lusin jare dari pamina dari hawgal lo duna zibai to be program loire si akhoi se ni su loina lek ka deni luhonggal loire ka mu han gi dai ni ai hãy sợ bấn luôn mày chắc cha là mai chào với xin ha ke thoi
ꯗꯔꯤꯗ ꯐꯝꯕ ꯃꯤꯅ ꯗꯔꯤ ꯂꯣꯏꯁꯜꯂꯦ ꯗꯔꯤꯗ ꯐꯝꯕ ꯃꯤꯅ ꯗꯔꯤ ꯂꯣꯏꯁꯜꯂꯦ ꯑꯦ ꯐꯥꯒꯤ ꯇꯧꯅꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯗꯣꯏꯅꯤ ꯑꯃꯨꯛ ꯑꯍꯟꯗ ꯊꯕꯛ ꯁꯣꯟ ꯃꯥꯟ ꯅꯪ ꯀꯩꯒꯤꯅꯣ ꯂꯥꯛꯇ꯭ꯔꯤꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯜꯂꯦ ꯄꯥꯈꯪ ꯁꯥꯏꯕ ꯄꯥꯈꯪ ꯁꯥꯏ ꯄꯥꯈꯪ ꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯆꯠꯂꯅꯤ ꯂꯣꯏ ꯂꯣꯏꯁꯟꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯅꯝꯃꯨꯔꯒꯦ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯁꯨ ꯈꯜꯂꯤ ꯅꯪ ꯃꯔꯨꯗꯤ ꯑꯝꯇ ꯍꯥꯞꯇꯦ ꯀꯩꯅꯣ ꯃꯔꯨ ꯃꯔꯨꯅꯤ ꯀꯧꯈꯠꯈꯤꯕꯅꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯦꯕꯤꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯗꯕꯅꯤ ꯌꯥꯝ ꯀꯟꯅ ꯆꯥꯗꯦ ꯊꯝꯗꯕ꯭ꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯐꯧ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯀꯣꯃꯦꯟꯇꯁꯨ ꯋꯤꯁ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯕꯤꯔꯝꯃꯨ ꯃꯇꯨꯡ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ